Government was so much about Pazakra. Singsi da ina Tamdin Pointy. Other the Maduki Kanaban in Haraki Miamdo, other the Mugi extension to Matungi, buffer zone, a digi Lansin Biaro Herene. Other the aside target Kiba Miamdo, assist to me, Pusta Yampare, Hakiba Mindo, buffer zone, digi, Hindupia dedi, Mui Harau do river. Buffer zone Hindupia de Rivoco. Aduragadi Manipuri to guide the yard to guide Biro Here. Adu Manipugi Pazamiam Hardi, Boffer Johnny, Hindupia there. Adu the Asai Hari Budu, Chana River, support the Rivuduga, Haraga, Polo Kibamiando, welcome to Haikiba Punamo Adubu, Haibudu Yaribra. Aduga, Adu the agreement, free movement, free movement, National Highway 2. Free movement is some particular over Kangup Amakakta Bu, Sahanda Waneva. Sahandi, Adu Sindu, Hana Ladyba, Paza, Manipu Paza, Kang the Brava. The Manipugi representation Kang the Brava. Kang Lagadi, Kay the Mutamadu welcome to Rino. Free movement lady. Jumnegi Kang Amakak Yadi Haveni. Madudi should do so agreement extend to Rega, how can Miam do so? Sapia Moine, Sapia Moeva. Adurgadi Kai Canary, I don't know, I could moon not Mokang singing. I don't know, Madame Solitra, and a more hiding but mana. How did Prime Minister touching the Lakadori? Sasampu Lakadori. Sasampuda, a Mogi Man Mogi program in IDPS the lady car, missing Unaduri. Unarani, Moyaki, how do you know? No, you name the Kay later, but Miam say, I could government of Indiana, Sabirani, Hybra, Hinabra, or Nakoy lady, is you know, Kang Amaga, Sanghan Bia, not the share, Handuk Aina Rabanina, no Sanghan Biro, and some trust of Puerto Rico, Viram Gudurida. Hojul lady bus was supported thank you but me up, so I was supported from the thank you but now meditation group. A simple mock say, I know you know was supported up, put up Punamak say, a queen young Adabina, Nakoi Yahan Biro, Sang Buddha Ayapa Peter no, Pazana may make a Haraga, a queen is Harbour the Mating Pangani, I just Harbamton, Ayapa Peter no, Prime Minister Masam Mogna, Swasam Puda, Hiram Bataraga D, High Beer D, Mana Lati mission say. Piskin in Lobby. Piskin chapter Anina can be I. Do in front the line. In part of Hatam Portabum to hide Kangadam Wangani. Kangadu Wangamana, Metamiamna, Swasa Pudagi, Kokimiam, Katan Tokiba, Silent Pandam, Sakimiam, Sanghan Biro. Peaceful boy, you the Sanghan Biro, do Nusisana Minarona, Laurum Durida. Madulagadi, my mission say, Saint Manipu Bunu Sijava, the Ing Tamala Henbag Pambagi, the Mokni, Malak, but says, Kulowi. Kego Mamadu Hiram the Bida inauguration Katoramba, Piques Kaloramba, Yum Sana Vani and Hiram Laba, Maduniaro, Yum Sabi Tadarasu, as I have Sanabia Daddy, Sabia Day. Yes. I don't know, Sabia Nagidamokta, Prime Minister, not the Saint Sena, Mercy, Swasam Puda, Hanbama, Wangang Durini, Mangang Kibamiam, in Pan, Kangla, the Gang, the Kuita Duini. Already, of the Habido. Nikanup Anisha, Kai Gerosu, Puna Senavi Aroy, me have me pun talk of any. No, I do Swasam Puda, maintain somebody free oil. Aduga, may make a Tadom to give you Handimam to know I have a pirano. No question in Panda Sang of meditation, I have a pirano, came a period, government in the Abus how we go. And I see the as a Prime Minister Moina, Hiramani, Habo Haisha, Hiram Bataragadi, High the Oragadi, Manipu, Nusiraga, Topani, Loxi. I see why season Drava. In Pan Kanada Su, Swasapur, season a drain Kalaseva. Aduragadi, Manipugi the Moklapanate, Mizuramga, Asangi the Mak Muru in a Lapani, Manipuri, Sangam the no, I think Hakam Pota Boina, Sizani and Sakadavina, Hakam Potaraga, Bani have to echo Manipupazamiam, low keep a tavani, have said. Sugi dignited came singers in Naga inhabited areas in the Sarakuya in Naga Buddhist in Makati, Punduki Habitat. Adobo, go many order to Sana will be talking to later. The Reba films the Dikogi is a Naga citizen, Namoina, Haratki, Kenomoina,
ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯣꯏꯅ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯉꯁꯤ ꯁꯥꯡꯗꯣꯛꯈꯤꯕ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯊꯣꯔꯛꯈ꯭ꯔꯤꯕꯁꯤꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯁꯥꯔ ꯑꯩꯒꯤ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯊꯝꯕꯤꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯗꯥꯏꯔꯦꯛꯇ ꯍꯧꯖꯤꯛ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯃꯌꯥꯝꯁꯨ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯑꯩꯅ ꯊꯝꯕꯤꯅꯤꯡꯕꯗꯤ ꯃꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯄꯤꯔꯤꯕ ꯑꯁꯤ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯩꯅꯣꯁꯦ ꯁꯦꯇꯜꯃꯦꯟꯁꯦ ꯏꯟ ꯇꯥꯏꯝ ꯕꯥꯎꯟꯗ ꯑꯣꯏꯅ ꯁꯨꯃ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯑꯩꯅ ꯁꯨꯝ ꯍꯥꯟꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯀꯣꯏꯁꯟꯗꯨꯁꯨ ꯑꯩ ꯂꯥꯁꯇ ꯁꯨꯝ ꯊꯝꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯃꯁꯤꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯍꯧꯖꯤꯛꯀꯤ ꯅꯣꯔꯠ ꯏꯁ ꯗꯥꯏꯔꯦꯛꯇ ꯄꯨꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ 4ꯗ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯛꯄꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤꯅ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯈ꯭ꯔꯦ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯁꯤ ꯀꯩꯒꯤꯗꯃꯛꯇ ꯇꯧꯕꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ 4ꯇ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅ ꯃꯁꯤꯒꯤ ꯑꯦꯒꯦꯟꯁꯇꯗꯤ ꯐꯖꯅ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟ ꯌꯥꯎꯅ ꯑꯗꯨꯒ ꯄꯣꯂꯤꯇꯤꯁꯤꯌꯟ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯡꯐꯝ ꯑꯃꯈꯛ ꯂꯦꯞꯂꯒ ꯆꯠꯊꯈꯤ ꯑꯣꯄꯣꯁ ꯇꯧꯕꯗ ꯃꯁꯤꯒꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯟ ꯀꯩꯅꯣꯒꯤ ꯀꯦꯕꯤꯅꯦꯠ ꯐꯥꯎ ꯂꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯥꯎ ꯂꯧꯔꯒ ꯁꯨꯝ ꯂꯧꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨꯅ ꯃꯗꯨ ꯑꯣꯄꯣꯁ ꯇꯧꯕꯅꯤ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯁꯨꯗ ꯌꯥꯎꯔꯤꯕ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯌꯥꯎꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯇꯥꯟꯖꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯀꯣ ꯌꯦꯡꯂꯒ ꯃꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯦꯇꯜꯃꯦꯟꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯀꯛꯄꯒꯤ ꯃꯑꯣꯡꯗ ꯑꯁꯤꯗ ꯑꯩꯈꯣই ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯕꯅꯤ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯇꯥꯏꯝ ꯕꯥꯎꯟ ꯊꯝꯂꯒ ꯃꯁꯤ ꯁꯦꯇꯜꯃꯦꯟꯁꯤ ꯊꯨꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯃꯁꯤ ꯋꯥꯍꯩꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯍꯥꯟ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯩ ꯐꯥꯎꯔꯛꯀꯦꯕ ꯀꯩ ꯐꯥꯎꯒꯦꯕ ꯍꯟꯗꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯒꯤ ꯗꯤꯃꯥꯟ ꯑꯗꯨꯗꯤ ꯇꯥꯏꯝ ꯕꯥꯎꯟꯗ ꯑꯣꯏꯅꯁꯨ ꯁꯦꯇꯜꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯒ ꯌꯥꯅꯔꯒ ꯀꯦꯅꯣ ꯑꯃꯁꯨꯡ UPFꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯈꯔ ꯂꯩꯔꯦ ꯃꯁꯤꯒꯤꯒ ꯌꯥꯅꯈꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯈꯟꯒꯗꯕ ꯋꯥꯈꯜꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯈꯟꯗꯕ꯭ꯔꯅ ꯈꯜꯂꯦꯕꯀꯣ ꯃꯁꯤ ꯀꯩꯒꯤꯗꯃꯛꯇ ꯈꯟꯗ꯭ꯔꯤꯕꯅꯣ ꯑꯣꯄꯣꯁ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯄꯤꯁ ꯂꯩꯔꯣꯏꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡꯅꯥꯡꯕ ꯑꯃꯒꯤ ꯑꯃꯨꯛꯀ ꯌꯥꯎꯍꯜꯂꯛꯄ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯃꯣꯏ ꯗꯤꯃꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏ ꯇꯥꯏꯝ ꯕꯥꯎꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯥꯟꯅ ꯈꯣꯠꯅꯔꯒ ꯁꯦꯇꯜꯃꯦꯟ ꯇꯧꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤ ꯌꯧꯔꯛꯂꯐꯥꯎ ꯍꯥꯟꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯀꯩ ꯐꯥꯎꯔꯤꯒꯦ ꯑꯗꯨꯒ ꯀꯩ ꯇꯧꯒꯗꯕꯅꯣ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯃꯥꯏꯅ ꯉꯥꯡꯒꯗꯕꯅꯣ ꯍꯥꯏꯔꯤꯕ ꯀꯅꯥꯅ ꯍꯥꯏꯅꯤ ꯀꯅꯥꯅ ꯔꯤꯁꯄꯣꯟꯁꯤꯕꯜ ꯂꯧꯔꯒ ꯀꯅꯥꯅ ꯃꯁꯤ ꯌꯥꯔꯣꯏ ꯇꯥꯏꯝ ꯕꯥꯎꯟꯗ ꯃꯣꯏꯅ ꯃꯔꯧ ꯂꯩꯕ ꯑꯃꯈꯛ ꯌꯥꯎꯋꯦꯕꯀꯣ ꯃꯔꯧ ꯂꯩ ꯑꯩꯈꯣꯏꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯕꯥꯎꯟꯗꯔꯤꯁꯤ ꯑꯩꯈꯣꯏ ꯀꯥꯏꯍꯜꯂꯣꯏ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯏꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯋꯥꯍꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯤꯌꯥꯝꯗ ꯄꯦꯟꯍꯜꯂꯦ ꯀꯣ ꯑꯣꯄꯣꯁ ꯇꯧꯔꯤꯕ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯂꯣꯟꯕꯁꯨ ꯋꯥꯍꯩ ꯑꯃꯅ ꯁꯨꯝ ꯊꯦꯝꯕ ꯑꯗꯨꯒ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗꯒꯤꯅ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯂꯩꯖꯒꯦ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕꯤꯌꯨ
anatagana ko union territory PBO state amo ni PBO hana ni ne ba mi sing su hariba agreement da wahi amana themba kamai themge bo na khoi gi political demand da su ai time bound da ai constitution gi ya ba makha da ai thu ba settlement to ge na yaure ne adu di masi yauri wahi ani sida manipur gi sokadaba future sokadaba manipur da manipur praja miyam gi manggadaba si kram wahina mangduino masi akhoi kok thadaba matam oirabane ba hojik social organization sing akhoi punamak praja punamak na masi akhoi oppose to pam thoi aduga politicians sing hujil leriba sing si hojik leriba sigimba gi agreement se phong saringai da honorable prime minister na manipur da visit tawni haidi akhoi mizoram visit tawni proportion da moi government of india ministry home affairs gi makada government indian government of da prime minister mizoram thokna bagi moi gi chap chaba fix amma leijare assam na sumuka fix amma leijare adedi masida thorpada ngakang potha bo oina changsin lakpagi program amakhak tu 13 da leijare nidi masib lakiba prime minister na lakiba khongsak asida manipur gi da makta kai chumnagi ngakang potha bo oina lakpasina manipur kyamuk sina lakpano laktabano haisim manipur pajamiyam khangpam thoebo adu masi khangpham thoi hai se maram di kaina bo hairibo manipur na pamjadaba manipur gi prajana pamjadaba makhai se agreement da yaw singreba madugi yaw singki ba agreement adugi wangmada manipur da kangla da la kai wahi haiduino hairibo agreement 4 September da agreement okiba su extension to bada yari bo wahi singado political settlement time bound da akoi roshinaba to bini khopini haikibo aran bani haina mu haibi duira nataga madu akoi di agreement makha amada tok to lakpani na madu akoi government of india gi constitution da su mase piba yaba consider to yaba leibanina madudi akoi madugi damakta akoi mokoi gi agreement to na ki bani hana haibi duira aduragadi maduda khoi kai haibata kai do bata deba masi ko follow akano to se ina example myam tari ba myam se gyan ta na ba matam amada keno gi chairman masa makna haiki ai khoi di center da litoriba government asiga ai khoi ga yanaba makha amada mokoi bu support to khibani maramdi akhoi gi demand se moi athu matamda koi settlement pina bagi damakta to bigani haiba ayaba makak lokhiba matungdagi na akhoi mokoi party bu support to khibani ajuna kai ko mamasi support to da batagadi akhoi su pu atopa decision amalo kani haina ps haukip asina haikiba amale bani already madugi makha tarapadigi samdharapa oina handakida moi political settlement se time bound da koi constitution gi yanga ka madugi ayaba da solution pirage na hairapa ni hena low se ba ko already masigi tawri bo punma asi koi kamani mu yai already housing koi manipur da 13 da lakadoriba prime minister na lakadabda madugi manipur gi parja punamakki penabagi wahai kai haide geba kaino ha thambido ise manipur ka hello hebdi taning dra hai jo haire ajuju haire mni muga no manipur gi territory boundaries abo ka hello na honorable prime minister so lakpam tum so da harakani adubu asai haibudu neba manipur ka hingani demand to riba group 4th September da agreement hek loi kibaga extension to kibaga kai hare madudi yauri ba group koki volunteer force saibra ashi kumba village volunteer force saibra maduna su moi opinion ba thore aduga jiki UPF su thore
अदु केनो न सु थोरे कई थोरे के बो अखोई की डिमांड दी हनबा लई रोय अखोई की डिमांड हनबा लई रोय हम संसिंग की गनी कई डिमांड सुदा याना की बा अखोई की सेपरेट अखोई की यूनियन टेरिटरी अदु पीबीओ पॉलिटिकल डिसीजन कनो की अखोई डिमांड तो रिबसे सेटलमेंट तो बीओ एफसी अखोई हनखी रोय है ना स्टेटमेंट चौ चौ थोरे थोड़े कई 4 September political settlement time bound कोई तौबीगनी हाइरुबदगिनेबा अदुदी मोय डिमांड दु सपोर्ट तोरी नत्रो अदुदी कोई डिमांड से हलोय तौखिनी हारे अदुदा लेरिबा मयाम जा कोइना उगदबदी हारिबा फोर्थ मुगा हारिबा डिमांड से कोई अथुन गवर्नमेंट यानारगा शु तोरी अदुदी मदुगी दकरानी यिंगसिंदुरी मदु पीकी बतारे मणिपुर से गवर्नमेंट ऑफ इंडिया ना टेरिटोरियल बाउंड्री कहलो है कागिदब नत्रो नत्रगसो कहलो हरगा टेरिटोरियल काउंसिल पीरगदी अखोइदगी तुंगान से फाइनेंशियल पावर पीथोखदी मणिपुर की तुंगान एडमिनिस्ट्रेशन तुंगान सचगरने अदु मपुनमक सिकरानी यिंगसिंदोइनो अइन हंगदनिंगबदी होय तौरिबा गवर्नमेंट ऑफ इंडिया ना प्ले तौरिबा दु सुगा याना किबा एग्रीमेंट लेलिबा दु बजुमाय तौरोपसि कनानी यिंगसिंगने अखोइगिदमक्ता कनाना लेबी मधु पुनमक के अगेंस्ट कना लेबी गे मसीने हुजी ख्वाइ लुबजी मधु पुनमक लेबी लेबती हबजी 13 September दा प्राइम से थोपद खंगनेबा हाइबा नखोइना अखोइबु थेमजिनरगा मणिपुर थुगाइना बगिदमक्ता सु एग्रीमेंट तौनबदा हाइबा वाहाइसिंग अनि असिबु पेन डे हाइगदी 13 September दा अखोइ पापुम पिफम थोए अदुगा मदुगी कुकी सिंना फोर्थ दा सुदा गवर्नमेंट इंडिया का तौरिबा पॉलिटिकल सेटलमेंट अथुबो तमरो सिंगनी टाइम बाउंड सिंगनी हाइबदो अदु सपोर्ट तौरगदी हाइरिबा प्राइम मिनिस्टर लापदा अखोइ वेलकम फजन तौसी सपोर्ट तौरगदी हाइबा एग्रीमेंट अदु यारे मणिपुर प्रजा अखोइनसु यारे हाइरगदी मसि निमित्ता अखोइ फजन प्राइम मिनिस्टर हराउराउनो ओपताबनी कईगुम्बा हाइबसी एग्रीमेंट सिदि मणिपुर की फ्यूचर की दमक सोककनी असि कायनिमम तमद सोइदर गवर्नमेंट इंडिया का सुदर इरिबदु गी इयनगदी सोइदर नोम कायकनेना खंजबा मणिपुर बु तुंगी फ्यूचर की खंजबा असिगुम्बा मणिपुर के लेफ्टबा प्रजा सिंग ओइरगदी हाइब नुमित्ता कईदौगदगे हाइबा मसा मथनदना मसी म थमैमुंदा लेपा मसंगनेबा मीना हायरगा खुइबु होइरगा चटलगा तौबुनी हाबदुनदी यादे नसागी मणिपुर बु कंजगे हाइना लावबो खोंबो तौरिबो पुनमक इमाइबेन म्याम अहलमन म्याम हाइसिंगलब म्याम पॉलिटिशियन म्याम सोशल वर्कर म्याम मणिपुर प्रजा पुनमक ना मणिपुर कन्म पामगदी हाइबा एग्रीमेंट पीरिबसे कइनो नुंगी वखलन कइनो मसीगी हाइबा एग्रीमेंट सिबु फुलफिल तौबो तारदी मणिपुर सि कायनी कनागी मखादा मसी एग्रीमेंट तौकिबनो इंडिया की प्राइम मिनिस्टर मखादा होम मिनिस्टर मखादा मसी अनीगी मखादा एग्रीमेंट यानखिबा प्राइम मिनिस्टर सामकनी याबगी मदुगी वहाई थमलिनेबा पॉलिटिकल सॉल्यूशन जिन होय अथुबो मतमदा टाइम बाउंड रिसिन बा होय खन्ना सी हाइबसी प्राइम मिनिस्टर यादरदी मदु वहाई यावरोय होम मिनिस्टर यादरदी यावरोय यावरीबने यावहल्लिबा मी अदुन लापम मतमदा अखोय कमाइना अखोयगी पाखुम पीसिगे मोन पेंदबा कमाइन फोंगसिगे हबसे परामियम दिस लौदबने बको कनामतना सि इनसिननिंगाय दका ओइदे मणिपुर प्रजा सिंगना लेफम थोई अदु लेप मतमदा कनान लेहंगनी पॉलिटिकल पार्टी सिंगना लेकोदब नते मसिदी प्रजा ने लेकोदबनी बीजेपी ओइसनो कांग्रेस ओइसनो एनी पार्टी ओइसनो मसिना नकोई चलु लेगनु याव दे हाबगी अठाक थोकते मसा मथन मणिपुर की फ्यूचर हाइबदो पेन दे अखोइना मतम अमदा सुसे एग्रीमेंट तोबियारोय एब्रोकेट तोगदबनी हाना मणिपुर की रिप्रेजेंटेटिव पुनमक असेंबली न लौकी बसे मणिपुर प्रजा मिहुत
ओइब पूरा लौखी बनी कैबिनेट लौखी बसी बनी प्रजा के अपाम बनी मधु में यम के अगेंस्ट तौरप असिबु प्रजा मियाम ने यारे हारगदी यादी है नान लौखी फकीनी कोई लौखी बदो असेंबली पास लौखीबदो कैबिनेट लौखीबदो सोशल ऑर्गेनाइजेशन लौखीबदो एब्रोगेट तो हैना लौखीबा इमा बे मियाम लौखीबा मियाम पुनमक तो अखोई चुमने के हाइजबनी हारगदी नखोई मधु प्राइम मिनिस्टर ना यारिबा एग्रीमेंट अदो एक्सेप्ट तौरगदी नोई चलो मपुंग फाना वेलकम टू बिखो कईगुंबा मधुना अखोई की फ्यूचर की यादे कोई ने ओपोज तो की बनी अदु कई की दमते कोई वही ऐसी यावहल नो है ना मसा मथन फिल तो मियाम दो मधुदा मसा चलो इस हाई रोय चकुन हाई रोय मसा ने लेफ्ट चखी बुद बनी है बसे अहाम राउंड से थमजे हौजिके अदु ओजा दो दुम क्वेश्चन से केनो तौजगे कोई गसाई हंजगी क्वेश्चन Oh, की aduga- सुनेटे गेम से नगा adu- adu akoi- लकुसिना हिन इरांग थोलक पियागी लंबी मसीदी designated camp सिदी importance न तेन लोई designated camp दी हाइबा क्वाइटली danger दी हाइबा सु extension तोबा यस अदुगा मणिपुर की नीरिबा हजिकी against the नीरिबा सिंसे time bound settlement प्रोग्राम हाइबा असी वइसिना danger नि मसिना मसी से मुन्ना खलगदी इरांग थोपियाबनी को इरांग थोपिया अदुगा मसी पेदब मियामना प्राइम से उनबरा पद मी यंखैने सामना मादुगी यारोय प्रोटेस्ट म लागिबा मी अदु मरती प्रोटेस्ट तो उसियाय का अदुना हजिकी डिजिग्नेटेड थंबदी गवर्नमेंट ऑफ इंडिया ना डिसाइड तो उदबनी नुक अदुना तबिदा कुकी सिंग हजि हारिबा केनो अदुगा यूपीएफ सिना मोगी स्ट्रेटजी पॉइंट यंगा हापदु नतबा डायरेक्शन पीगदाबा नोगी केम्सना यूपीएफ की मखा लेबेसि केम्सना सिदा लेरो नोगी असि अतोपदा लेरगदि वाथो चावकनी अदुगा केनो की मखा लेबा ऑर्गेनाइजेशन सिंगसिना सिदा लेरोना मोइना नमना ताबा डिस्ट्रिक्ट तिंगनोपान गुंबा स्वासंबु गुंबा फाइजोंदा मसी थंबसिना चुंगनी खले मसी नतबदा हाइयो कम्युनिटी अतोपना खुंदाबा नमताबा एरिया दुदा मोइगिनेना थमजलगदी मदुगी तुंगदा थोकदबा पुनमक फफटना थोकदबा पुनमक अदो गवर्नमेंट ऑफ इंडिया ना थोहन निंगबगी थंबनेना प्रजाना लोफम थोई हैबा थंजे शू हैबसे अखोइना मरमबदि बुदिना शू से कईगिनो सस्पेंशन ऑपरेशन हैबनी खुलाई पाइबा ग्रुप सिंसे गवर्नमेंट ऑफ इंडिया की पॉलिसी दा मनबुदी सस्पेंशन ऑफ ऑपरेशन हैबनी मोई असिगी लेरिबा सिंसिगा गवर्नमेंट ऑफ इंडिया सिगा ओ पब्लिक ता असिगुंबा अरानबा तौदनबा अनि मिसी मिना तोहनदनबा मोईगी टेररिस्ट की थबक तौदनबा थोकतनबा लेरिबा मसी कोइना येंबी याय अखोइना गवर्नमेंट ऑफ इंडिया दा अटैक तौबा तौदबा नतबा खुलाई पाइब ग्रुप अमा लेरबनिना अखोइ खुलाई पाइ सिंसे नखोइ अखोइगा यानाबा अमा थमसि थमलगा इरांग थोहिंगनु पब्लिक दा थोहिंगनु हाइबगे रोमदा सस्पेंशन ऑपरेशन थमबनिना लौजे अदुबो हाइरिबा एग्रीमेंट अदुगी वांगमदा लेरिबा इंसर्जेंसी ग्रुप सिंसिना अहेंब तोरपम तमदा मरुना गवर्नमेंट ऑफ इंडिया एग्रीमेंट अदुगी मोइदा अखोई सब चाबा मख मदुगी हेली नोइना सु तोफम थोक्तेना मतम अदुगी कंट्रोल तौदबदो तौदबगिनी फ्री ओइन सखिबदगिनी अदुदगिनी मोइ लांगनीसे हाइबा एग्रीमेंट दु कीप तौबताबनी गवर्नमेंट ऑफ इंडिया अमगी होम मिनिस्ट्री ना तौखिबा एग्रीमेंट अदुबु खुशी लक्सी ओइन तौलना लेरगदी मदु गवर्नमेंट ऑफ इंडिया की असुंब खोंथांगला असुंब स्टेपला हाइबा मगति कोई येंबि याइको अदुना मसी सु लेबदिगी इरांग थोपनी हाइबदु खक्तदी कोई थम्बसु सुमोइना खल्ले मदु अहेंब सिंदुदी कंट्रोल तौ कनान तौनी गवर्नमेंट ऑफ इंडिया ना तौगदबनेबको नोय कोई यानाखिबगी वामर चलिसि कइनो फाजिलु हाँ नोई खुराई पाम पुथोबयाते असिगुमसे मतम अदुगी कोई मिनिस्ट्री ऑफ होम अफेयर ना सिक्सिन येंगगदी असि सुगिदी याम फैने खल्लेबको अदुबु येंसिनबिदबा
ꯊꯝꯂꯨꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯛ ꯊꯝꯂꯨꯔꯒ ꯐ꯭ꯔꯤ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯍꯧꯖꯤꯛꯀꯤ ꯁꯨꯒꯤ ꯂꯥꯛꯄꯒꯤ ꯃꯊꯪ ꯑꯁꯤ ꯂꯥꯛꯄ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯃꯈꯥꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ ꯍꯦꯛꯇ ꯐꯣꯔꯠꯇ ꯁꯨꯃꯥꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯔꯦ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯃꯤꯌꯥꯝ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝ ꯍꯔꯥꯎꯈꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯗꯨꯒꯤ ꯀꯅꯥ ꯄꯥꯔꯇꯤꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯨ ꯁꯨꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯗꯤ ꯌꯥꯝ ꯐꯔꯕ ꯄꯣꯠꯅꯤ ꯑꯁꯤ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯩ ꯃꯁꯤ ꯇꯨꯡꯒꯤ ꯑꯐꯕꯅꯤ ꯍꯥꯏ ꯇꯨꯡꯒꯤ ꯑꯐꯕꯕꯨ ꯃꯅꯤꯄꯨꯔꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟ ꯒ꯭ꯔꯨꯞ ꯑꯃꯅ ꯅꯤꯕꯗꯨ ꯑꯩꯈꯣꯏ ꯊꯨꯕꯗ ꯁꯦꯇꯜꯃꯦꯟ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗꯨꯕꯨ ꯐ꯭ꯌꯨꯆꯔꯒꯤ ꯑꯐꯕ ꯑꯣꯏꯔꯤꯕ꯭ꯔꯕ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯚꯥꯞꯇ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯨ ꯍꯥꯟꯅ ꯀꯥꯎꯊꯣꯛꯄ ꯀꯣꯟꯅ ꯍꯥꯏꯕꯗꯨ ꯀꯣꯟꯅ ꯀꯥꯎꯊꯣꯛꯄ ꯑꯗꯨ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯑꯦꯗꯚꯣꯀꯦꯠ ꯇꯧ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯁꯨ ꯑꯗꯨꯕꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯒ ꯑꯁ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤ ꯃꯁꯤ ꯍꯥꯏꯅ ꯍꯔꯥꯎꯔꯒ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯗꯤ ꯅꯍꯥꯟꯃꯨꯛ ꯀꯩꯒꯤ ꯑꯣꯄꯣꯖ ꯇꯧꯈꯤ ꯅꯍꯥꯟꯃꯨꯛ ꯀꯩꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯥꯁ ꯇꯧꯈꯤ ꯀꯩꯒꯤꯗꯃꯛ ꯀꯦꯕꯤꯅꯦꯠ ꯂꯧꯈꯤ ꯃꯗꯨꯗꯤ ꯚꯦꯂꯨ ꯂꯩꯇ꯭ꯔꯦꯕ ꯂꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯁꯤꯅꯤꯗ ꯂꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯏ ꯑꯗꯨ ꯂꯧꯔꯤꯕ ꯃꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯧꯈꯤꯕꯗꯨꯒꯤ ꯑꯦꯒꯦꯟꯁ ꯂꯥꯛꯄꯁꯤꯕꯨ ꯑꯃꯨꯛꯀ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯐꯕꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯤꯁ ꯂꯥꯛꯑꯗꯕꯅꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯤꯁ ꯂꯥꯛꯅꯕꯅꯤ ꯍꯥꯏꯔꯒꯗꯤ ꯊꯥꯖꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯕꯨ ꯁꯧꯒꯠꯆꯕ ꯄ꯭ꯔꯖꯥ ꯈꯔ ꯁꯤꯡꯁꯤꯒꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯄꯣꯏꯟꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕꯅꯤꯅ ꯍꯔꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯕꯐꯔ ꯖꯣꯟ ꯑꯗꯒꯤ ꯂꯥꯟꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦꯅꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯊꯥꯒꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯁꯤ ꯆꯨꯝꯃꯤ ꯐ꯭ꯌꯨꯆꯔ ꯌꯥꯝ ꯐꯔꯦ ꯍꯥꯏꯈꯤꯕ ꯃꯤꯡꯗꯣ ꯕꯐꯔ ꯖꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯣꯏ ꯍꯔꯥꯎꯗꯧꯔꯤꯕ꯭ꯔꯕ ꯕꯐꯔ ꯖꯣꯟ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯤ ꯊꯨꯒꯥꯏꯕꯗꯤ ꯌꯥꯔꯣꯏ ꯊꯨꯒꯥꯏꯕꯤꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯔꯗꯤ ꯕꯐꯔ ꯖꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯥꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯗꯨꯒ ꯍꯔꯥꯎꯔꯒ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯋꯦꯜꯀꯝ ꯇꯧꯔꯒ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯗ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯥꯏꯔꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯍꯥꯏꯔꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗꯤ ꯁꯨꯝ ꯆꯠꯂꯤ ꯂꯣꯏꯅꯃꯛ ꯆꯠꯂꯤ ꯁꯝ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯕꯨ ꯆꯠꯍꯟꯗꯕ ꯋꯥꯅꯦꯕ ꯆꯠꯍꯟꯗꯦ ꯑꯗꯨꯁꯤꯡꯗꯨ ꯍꯥꯟꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯈꯪꯗꯕ꯭ꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯈꯪꯗꯕ꯭ꯔꯕ ꯈꯪꯂꯒꯗꯤ ꯀꯩꯒꯤꯗꯃꯛꯇ ꯃꯗꯨ ꯋꯦꯜꯀꯝ ꯇꯧꯔꯤꯅꯣ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗꯤ ꯂꯩꯔꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯈꯛ ꯆꯠ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯦꯛꯁꯇꯦꯟ ꯇꯧꯔꯦ ꯍꯥꯏꯔꯒ ꯍꯔꯥꯎꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯆꯠꯄ ꯌꯥꯔꯝꯃꯣꯏꯅꯦ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯔꯝꯃꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯨꯟꯅ ꯑꯃꯨꯛ ꯈꯪꯕ ꯆꯪꯉꯤ ꯑꯗꯨꯅ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ 13ꯗ ꯂꯥꯛꯀꯗꯧꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯛꯀꯗꯧꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯨꯡ ꯏꯟꯅ IDPSꯇ ꯂꯩꯔꯤꯕ ꯀꯣ MS ꯂꯣꯏ ꯎꯅꯗꯣꯔꯤ ꯎꯅꯔꯅꯤ ꯃꯣꯏꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯌꯨꯝꯗ ꯀꯩ ꯂꯩꯇ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯥꯕꯤꯔꯅꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅꯕ꯭ꯔꯥ ꯑꯣ ꯅꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯡꯂꯨꯞ ꯑꯃꯒ ꯆꯪꯍꯟꯕ ꯌꯥꯅꯗ꯭ꯔꯤꯁꯦ ꯍꯟꯗꯛ ꯑꯩꯅ ꯂꯥꯛꯂꯝꯂꯕꯅꯤꯅ ꯅꯣꯏ ꯆꯪꯍꯟꯕꯤꯔꯣ ꯍꯥꯏꯅ ꯁꯣꯝ ꯆꯨꯔꯆꯥꯟꯄꯨꯔꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯝꯒꯗꯧꯔꯤꯔꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯈꯤꯕ ꯃꯌꯥꯝ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯕ ꯉꯝꯗꯅ ꯆꯪꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩꯁꯤꯡ ꯒ꯭ꯔꯨꯞ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯠꯇ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯤ나 ꯅꯈꯣꯏ ꯌꯥꯍꯟꯕꯤꯔꯣ ꯆꯪꯕꯗ ꯑꯌꯦꯠꯄ ꯄꯤꯔꯅꯨ ꯐꯖꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨ ꯁꯥꯕ ꯃꯇꯝꯗ ꯑꯌꯦꯠꯄ ꯄꯤꯔꯅꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯗꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯤꯁꯟ ꯑꯁꯦ ꯄꯤꯁꯀꯤꯅꯦꯅ ꯂꯧꯕ ꯌꯥꯏ ꯄꯤꯁꯀꯤ ꯆꯞ ꯆꯥꯅ ꯄꯨꯔꯛꯑꯅꯤꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯂꯥꯛꯑꯅꯤ ꯏꯝꯐꯥꯜꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯕ ꯃꯇꯝꯗꯁꯨ ꯑꯗꯨ ꯍꯥꯏꯔꯅꯤ ꯀꯪꯂꯥꯗ ꯑꯃꯨꯛ ꯋꯥ ꯉꯥꯡꯉꯅꯤ ꯀꯪꯂꯥꯗ ꯋꯥ ꯉꯥꯡꯕꯅ ꯃꯩꯇꯩ ꯃꯌꯥꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯨꯀꯤ ꯃꯌꯥꯝ ꯈꯔ ꯇꯥꯟꯊꯣꯛꯈꯤꯕ ꯑꯁꯤꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯆꯠꯈꯤꯕ ꯃꯌꯥꯝꯁꯨ ꯆꯪꯍꯟꯕꯤꯔꯣ ꯄꯤꯁꯐꯨꯜ ꯃꯣꯏ ꯌꯨꯝꯗ ꯆꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯣꯅ ꯂꯥꯎꯔꯝꯗꯣꯔꯤꯔꯥ ꯃꯗꯨ ꯂꯥꯎꯔꯒꯗꯤ ꯃꯥ ꯃꯤꯁꯟꯁꯦ ꯁꯦꯡꯅ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕ
ꯑꯗꯨ ꯏꯪꯅ ꯇꯞꯅ ꯂꯩꯍꯟꯕꯒꯤ ꯄꯥꯝꯕꯒꯤꯗꯃꯛꯅꯤ ꯃꯥ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯃꯗꯨ ꯍꯥꯏꯔꯝꯗꯕꯤꯗ ꯏꯅꯣꯒ꯭ꯔꯦꯁꯟ ꯈꯔ ꯇꯧꯔꯝꯕ ꯄꯦꯀꯦꯖ ꯈꯔ ꯂꯧꯔꯝꯕ ꯌꯨꯝ ꯁꯥꯅꯕꯅꯦꯅ ꯍꯥꯏꯔꯝꯂꯕ ꯃꯗꯨꯅ ꯌꯥꯔꯣꯏ ꯌꯨꯝ ꯁꯥꯕꯒꯤ ꯊꯥꯗꯔꯁꯨ ꯑꯁꯥꯏ ꯍꯥꯏꯕ ꯆꯪꯅꯕ ꯌꯥꯗ꯭ꯔꯗꯤ ꯁꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯥꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯁꯦꯡꯅ ꯃꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯍꯥꯟꯕ ꯃꯥ ꯋꯥ ꯉꯥꯡꯗꯣꯔꯤꯅꯤ ꯃꯥ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯏꯝꯐꯥꯜ ꯀꯪꯂꯥꯗ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇꯥꯗꯣꯏꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯅꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯁꯦ ꯀꯩꯒꯦꯔꯁꯨ ꯐꯨꯅ ꯆꯩꯅꯕ ꯌꯥꯔꯣꯏ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯣꯛꯀꯗꯕꯅꯤ ꯅꯣꯏ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯅ ꯆꯪꯕꯗ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯨ ꯑꯗꯨꯒ ꯃꯌꯨꯝ ꯃꯩꯀꯩ ꯊꯥꯗꯣꯛꯑꯝ ꯆꯠꯈꯤꯕꯁꯨ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯌꯦꯠꯄ ꯄꯤꯔꯅꯨ ꯅꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯆꯪꯂꯛꯄꯗ ꯃꯩꯇꯩꯁꯤꯡꯁꯨ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ ꯀꯩꯒꯨꯝꯕ ꯄꯤꯔꯒꯗꯤ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯕꯨ ꯁꯥꯎꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯑꯦꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯔꯒ ꯊꯣꯛꯄꯅꯤ ꯂꯧꯁꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯕ ꯏꯝꯐꯥꯜ ꯀꯪꯂꯥꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯖꯣꯔꯥꯝꯒ ꯑꯁꯥꯝꯒꯤꯗꯃꯛ ꯃꯔꯨ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯆꯪꯉꯝꯗ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯁꯤ ꯖꯔꯅꯤ ꯑꯅꯤ ꯆꯠꯀꯗꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯥꯛꯂꯝꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯂꯧꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ